ꯉꯥꯟꯕꯒꯤ ꯈꯪꯍꯧꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗ ꯑꯍꯜꯗꯣ ꯉꯛꯈ꯭ꯔꯦ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯕꯨꯅꯣ ꯏꯕꯨꯡꯉꯣ? ꯘꯔꯤꯁꯤꯕꯨꯕ? ꯈꯨꯔꯥ, ꯉꯥꯏꯍꯥꯛ ꯌꯦꯠꯆꯔꯦ, ꯊꯥꯒꯠꯆꯔꯤ." ꯑꯍꯜ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯆꯤꯗ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯁꯣꯜꯂꯤ꯫ "ꯖꯥꯠ ꯊꯤꯗꯀꯣ ꯑꯥꯖꯀꯥꯜꯒꯤ ꯅꯍꯥꯁꯤꯡ ꯑꯁꯦ ꯘꯔꯤꯕꯨ ꯌꯦꯡꯕ ꯄꯥꯝꯃꯨꯏ ꯍꯥꯏꯔꯤꯅꯦ, ꯊꯤꯗ." ꯆꯅꯨ, ꯉꯥꯟꯕꯅ ꯃꯥꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯇꯦꯟ ꯄꯨꯁꯤꯟꯍꯟꯕꯅꯤ ꯍꯥꯏꯕ ꯚꯥꯞ ꯇꯥꯏ꯫ ꯑꯗꯨꯃꯛꯅꯁꯨ ꯃꯃꯥꯏ ꯅꯣꯟꯈꯠꯅ ꯌꯦꯡꯕ ꯉꯝꯗ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯃꯛ ꯆꯠꯈꯠꯄ ꯍꯧꯏ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯂꯥꯟ ꯉꯥꯡꯂꯝꯗꯕ ꯉꯥꯟꯕ ꯋꯥꯔꯤ ꯌꯥꯝꯅ ꯇꯧꯔꯛꯂꯤ, ꯃꯈꯜ ꯃꯈꯜ ꯑꯥꯔꯊ ꯊꯣꯛꯇꯕ ꯀꯌꯥ꯫ "ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯄꯗꯤ ꯀꯅꯥꯒ ꯂꯥꯛꯄꯅꯣ?" ꯆꯅꯨ ꯇꯞꯅ ꯈꯨꯝꯃꯤ, "ꯃꯔꯨꯞ ꯑꯃꯒ ꯂꯥꯛꯄꯅꯤ." "ꯃꯊꯟꯇ ꯊꯝꯂꯝꯂꯕ꯭ꯔꯥ? ꯅꯨꯡꯁꯥ ꯊꯤꯔꯝꯂꯣꯏꯗ꯭ꯔꯥ ꯑꯥꯗ?" "ꯂꯩꯍꯧꯔꯁꯅꯨ, ꯃꯔꯨꯞ ꯑꯃ ꯖꯒꯣꯏ ꯌꯥꯎꯕꯅꯤ, ꯄꯨꯟꯅ ꯍꯟꯃꯤꯟꯅꯗꯧꯕꯗꯣ ꯑꯩ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ. ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ. ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯦꯛꯇꯃꯛ ꯑꯣꯏꯍꯜꯂꯤ." "ꯀꯅꯥꯅ?" "ꯃꯈꯣꯏꯅ." ꯃꯤꯡꯊꯣꯜ ꯑꯗꯣ ꯆꯥꯟꯅꯗꯦ, ꯀꯔꯤꯒꯤꯗꯃꯛ ꯑꯣꯏꯔꯤꯕꯅꯣ? ꯏꯊꯟꯅꯇ ꯍꯪꯂꯤꯕ ꯋꯥꯍꯪꯅꯤ꯫ "ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦꯗꯣ?" "ꯇꯥꯛꯄꯤꯌꯨ, ꯑꯩꯍꯥꯛ ꯇꯥꯖꯔꯤ." ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯃꯇꯝ ꯀꯣꯔꯧꯅ ꯃꯃꯤꯠ ꯄꯥꯡꯗ꯭ꯔꯤꯉꯩ ꯏꯅꯨꯡ ꯂꯤꯛꯂꯥ ꯋꯥꯏꯔꯕ ꯑꯅꯧꯕ ꯍꯅꯧꯁꯤꯡ ꯎꯕꯤꯈ꯭ꯔꯕꯔꯥ? "ꯎꯖꯔꯦ." ꯅꯤꯡꯊꯝ ꯎꯟꯈꯥ ꯈꯥꯡꯂꯨꯔꯕ ꯁꯨꯃꯥꯡ ꯃꯌꯥꯏꯒꯤ ꯇꯨꯜꯁꯤ ꯗꯦꯕꯤꯒꯤ ꯃꯅꯥ ꯈꯨꯗꯤꯡ ꯏꯁꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯅꯤꯛꯊꯣꯛꯄꯗ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯒꯤ ꯅꯤꯡꯊꯤꯕ ꯁꯣꯝ ꯎꯕꯤꯈ꯭ꯔꯕꯔꯥ? ꯆꯅꯨ ꯉꯛꯅ ꯉꯥꯟꯕꯗ ꯆꯠꯅ ꯆꯠꯅ ꯌꯦꯡꯉꯤ꯫ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯄ ꯇꯥꯟꯐꯝ, ꯉꯪꯔꯥꯅꯕ ꯃꯁꯦꯛꯄꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯈꯦꯡ ꯍꯥꯞꯂꯗꯨꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯊꯣꯛꯂꯛꯄ ꯅꯣꯡꯖꯥꯕꯤꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯄ꯭ꯔꯀꯤꯇꯤꯒꯤ ꯗ꯭ꯔꯤꯁ ꯎꯕꯤꯈ꯭ꯔꯕꯔꯥ? ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯥꯏꯖꯔꯛꯈꯤꯒꯦ, ꯇꯥꯕꯤꯈꯣ꯫ ꯉꯥꯟꯕ ꯋꯥꯐꯝ ꯑꯗꯣ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯃꯥꯏꯀꯩ ꯈꯪꯗ ꯍꯨꯝꯖꯤꯜꯂꯛꯄ ꯁꯥꯐꯨ ꯅꯥꯏꯕ ꯃꯥꯂꯪꯅ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯝꯕ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯄꯥꯜꯕꯨ ꯆꯣꯏꯅ ꯍꯨꯝꯗꯣꯛꯈ꯭ꯔꯕꯗ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯆꯣꯏ ꯃꯆꯣꯏ ꯄꯥꯏꯈꯤꯕ ꯎꯕꯤꯔꯝꯂꯒꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯖꯒꯣꯏ ꯍꯩꯕꯤ ꯀꯅꯥꯅ ꯇꯅꯧ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯇꯔꯥꯅ ꯊꯦꯛꯅ ꯅꯧꯅ ꯅꯣꯝ ꯅꯣꯝ ꯖꯒꯣꯏ ꯁꯥꯕꯒꯤ ꯔꯥꯁꯤꯗꯨ, ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯌꯥꯀꯥꯏꯔꯣꯜ ꯁꯛꯄꯒꯤ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥ ꯃꯈꯣꯜ, ꯑꯄꯤꯛꯄ ꯑꯉꯥꯡꯒꯤ ꯃꯆꯨ ꯁꯪꯗ꯭ꯔꯤꯕ ꯃꯤꯅꯣꯛ, ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯅ ꯈꯪꯕꯤꯕ ꯎꯕꯤꯕ ꯅꯠꯇꯔꯥ? ꯆꯅꯨ ꯇꯨꯃꯤꯟ ꯇꯥꯔꯝꯕꯗꯒꯤ ꯈꯨꯝꯂꯛꯏ, "ꯑꯍꯣꯏ, ꯎꯖꯔꯦ." "ꯐꯖꯗ꯭ꯔꯥ? ꯅꯨꯡꯁꯤꯗ꯭ꯔꯥ?" "ꯐꯖꯕꯒꯤ ꯁꯩꯊꯥꯐꯝ ꯉꯥꯛꯇꯅꯤ ꯇꯥꯛꯄꯤꯈꯤꯕꯁꯤꯡ ꯑꯁꯦ." ꯄꯨꯝꯅꯃꯛ ꯃꯌꯥꯏ ꯆꯝꯈ꯭ꯔꯦ꯫ ꯀꯔꯤꯕꯨ? ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯐꯖꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯕꯤꯆꯥꯔ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝ,
ꯐꯖꯕꯒꯤ ꯋꯥꯍꯟꯊꯣꯛ ꯏꯅꯧ ꯅꯧꯕ ꯑꯃ ꯄꯥꯝꯂꯛꯄꯒꯨꯝ꯫ ꯀꯔꯤꯕꯨꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯇꯣꯜꯂꯕꯤ ꯑꯩꯅ ꯂꯥꯝꯁꯤꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯈꯪꯂꯨꯗ꯭ꯔꯕꯁꯨ꯫ ꯑꯁꯤꯃꯇꯪ ꯄꯨꯛꯅꯤꯡꯗ ꯊꯝꯕꯤꯌꯨ ꯃꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯨꯡꯁꯦꯜ ꯌꯦꯡꯕꯤꯌꯨ꯫ ꯆꯅꯨ ꯉꯥꯟꯕꯒꯤ ꯋꯥ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯥ ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯐꯖꯕꯕꯨ ꯁꯩꯊꯥꯕꯅꯤ꯫ ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯕ ꯃꯥꯅ ꯍꯦꯜꯂꯤ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯦ꯫ ꯈꯪꯁꯤꯟꯅꯗꯕꯅ ꯃꯐꯔꯦ ꯈꯟꯕꯅꯔꯥ? ꯎꯄꯥꯛ ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯛꯄꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯍꯦꯟꯅ ꯁꯤꯜꯂꯛꯏ꯫ ꯆꯅꯨ ꯏꯪꯂꯗꯨꯅ ꯃꯁꯥꯗꯣ ꯇꯥꯁꯤꯜꯂꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯕ ꯊꯥꯕꯜꯅ ꯄꯨꯝꯂꯪ ꯂꯪꯂꯤꯕꯅꯤ꯫ ꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯆꯅꯨꯗ ꯊꯝꯃꯤ꯫ ꯇꯨꯡ ꯃꯥꯡꯗ ꯀꯌꯥ ꯌꯦꯡꯂꯨꯗꯦ꯫ ꯂꯦꯡꯌꯥꯟ ꯑꯣꯏꯅ ꯊꯨꯞꯇꯨꯅ ꯌꯥꯜꯂꯤꯕ ꯁꯣꯜ ꯂꯧꯊꯣꯛꯇꯨꯅ ꯁꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯆꯠꯅ ꯆꯠꯅ ꯆꯅꯨ ꯂꯦꯝꯕꯤꯕꯨ ꯇꯨꯡꯗꯒꯤ ꯇꯞꯅ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯆꯅꯨ ꯉꯛꯅ "ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯑꯁꯨꯝꯅ ꯆꯠꯆꯒꯦ"꯫ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ, ꯇꯁꯦꯡꯅ ꯁꯣꯝꯕꯨ ꯏꯪꯍꯟꯅꯤꯡꯗꯕꯅꯅꯤ꯫ ꯇꯞꯅ ꯑꯗꯨꯛ ꯃꯣꯟꯊꯥꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯍꯤꯛꯇꯣꯛꯂꯨꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦꯗꯣ ꯅꯨꯖꯥ ꯑꯗꯣ꯫ ꯏꯔꯦꯟꯖꯅ ꯇꯥꯁꯤꯟꯗꯨꯅ ꯁꯣꯜ ꯏꯟꯁꯤꯜꯂꯤ꯫ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯁꯤꯜꯂꯛꯄꯗ ꯉꯥꯟꯕ ꯋꯥ ꯑꯃꯨꯛ ꯉꯥꯡꯂꯛꯏ꯫ "ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ"꯫ ꯆꯅꯨ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩ ꯉꯥꯟꯕꯅ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ "ꯆꯤꯊꯤ ꯑꯗꯨꯒꯤ ꯖꯋꯥꯕ ꯑꯩ ꯇꯧꯖꯈꯤꯗ꯭ꯔꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯇꯧꯖꯗꯦ꯫ ꯖꯋꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯝꯈꯤꯗꯕ ꯆꯤꯊꯤꯅꯤ"꯫ ꯋꯥꯐꯝꯗꯣ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯅꯨ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯁꯪꯒꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯅꯤꯃꯛ ꯂꯦꯞꯄꯤ꯫ "ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝ ꯑꯩ ꯍꯪꯖꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯨꯝꯅ ꯊꯦꯡꯅꯕ, ꯋꯥꯔꯤ ꯁꯥꯕ, ꯆꯠꯃꯤꯟꯅꯕ ꯑꯁꯤꯅ ꯑꯩꯒꯤ ꯖꯧꯕꯜ ꯃꯇꯝꯒꯤ ꯂꯧꯕ ꯄꯔꯤꯈ꯭ꯌꯥꯅꯤ ꯈꯟꯖꯔꯒꯦ"꯫ ꯉꯥꯟꯕꯒꯤ ꯋꯥꯗꯨꯗ ꯆꯅꯨ ꯂꯦꯝꯕꯤ ꯅꯣꯛꯅꯤꯡꯂꯨꯔꯦ꯫ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯊꯣꯛꯅ ꯊꯤꯠ ꯊꯤꯠ ꯅꯣꯛꯊꯣꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯆꯅꯨ ꯏꯜꯂꯤꯕ ꯁꯣꯜ ꯂꯧꯊꯣꯛꯂꯗꯨꯅ ꯄꯤꯒꯗꯧꯕꯒꯤ ꯇꯧꯔꯛꯄꯒ ꯉꯥꯟꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯍꯟꯖꯈ꯭ꯔꯒꯦ꯫ ꯂꯦꯡꯌꯥꯟ ꯑꯁꯤ ꯄꯨꯕꯤꯈꯣ"꯫ ꯉꯥꯟꯕ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯖꯋꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯌꯥꯎꯍꯟꯗ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯂꯛꯈꯤꯕ ꯁꯤꯡꯒꯥꯔꯩꯒ ꯑꯩꯅ ꯁꯣꯝꯗ ꯀꯨꯞꯈꯤꯕ ꯂꯦꯡꯌꯥꯟꯒ ꯈꯦꯠꯅꯩ, ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩ ꯍꯟꯖꯈ꯭ꯔꯒꯦ"꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯈꯤ꯫ ꯂꯦꯡꯌꯥꯟ ꯑꯗꯣ ꯄꯨꯈꯤꯗ꯭ꯔꯤ꯫ ꯑꯣꯏꯅꯗꯨꯅ ꯁꯤꯟꯅꯔꯝꯕ ꯂꯦꯡꯌꯥꯟ ꯐꯤꯗꯣ ꯆꯅꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯇꯥꯏꯕꯪꯒꯤ ꯑꯀꯤꯕꯁꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯁꯣꯝꯗ ꯉꯥꯟꯕ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯕ ꯀꯜꯄꯅꯥ ꯀꯌꯥꯗ ꯏꯔꯨꯞꯇꯨꯅ ꯁꯥꯡꯂꯕ ꯂꯝꯕꯦꯜ ꯃꯊꯟꯇ ꯂꯥꯛꯄ ꯈꯪꯍꯧꯗꯦ꯫ ꯔꯥꯖꯃꯟꯗꯜ ꯂꯣꯝꯗꯁꯨ ꯆꯪꯂꯨꯗ꯭ꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯖꯤꯟꯈꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯂꯨꯛ ꯄꯨꯟꯅ ꯃꯄꯥ ꯃꯆꯥ ꯍꯥꯃꯤꯟꯅꯩ꯫ ꯇꯨꯝꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯕꯤꯖꯦ ꯃꯈꯨꯠ ꯑꯣ ꯃꯁꯥ ꯑꯣ ꯖꯒꯣꯏ ꯌꯦꯡꯂꯨꯕꯒꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯊꯣꯛꯂꯛꯄꯗ ꯄꯪꯀꯣꯠ ꯍꯅꯨꯕꯁꯤꯡꯅ ꯀꯞꯇꯨꯅ ꯈꯣꯏꯔꯝꯕꯒꯤ ꯋꯥꯔꯤ, ꯗꯨꯍꯥꯔꯗꯨꯅ ꯃꯀꯣꯛ ꯆꯤꯡꯂꯤꯕꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕꯒꯤ ꯋꯥꯔꯤ, ꯃꯊꯪ ꯃꯊꯪ꯫ ꯉꯥꯟꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯏ꯫ ꯑꯍꯤꯡ ꯑꯗꯣ ꯀꯨꯝꯃꯨ ꯃꯆꯥꯅ ꯖꯒꯣꯏ ꯌꯦꯡꯂꯨꯕꯒꯤ ꯋꯥꯔꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯍꯜꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯔꯤꯗꯒꯤ ꯈꯪꯂꯤ ꯉꯥꯟꯕꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨ꯫ ꯆꯅꯨ ꯂꯦꯝꯕꯤ ꯃꯃꯥꯗ ꯋꯥ ꯂꯣꯠꯇꯦ꯫ ꯀꯔꯤꯒꯤꯁꯨ ꯂꯣꯠꯂꯨꯒꯅꯤ? ꯃꯍꯥꯛꯀꯤꯗꯤ
ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯪꯉꯤ, ꯏꯃꯥ, ꯃꯥꯃꯥ ꯂꯣꯏꯅ ꯉꯥꯡꯗꯕ꯭ꯔꯥ? ꯀꯨꯃꯨꯁꯨ ꯇꯨꯃꯤꯟꯅ ꯈꯨꯝꯂꯛꯏ, ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦ꯫ ꯆꯅꯨ ꯄꯥꯈꯠꯅ, ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯡꯂꯅꯤ, ꯑꯗꯨꯗꯤ ꯄꯥꯛꯅ ꯍꯜꯂꯔꯣꯏ, ꯑꯗꯨꯝ ꯉꯥꯡꯂꯅꯤ꯫ ꯀꯨꯃꯨ ꯅꯣꯛꯊꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, ꯉꯥꯡꯂꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯣ? ꯆꯅꯨꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ, ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯃꯥ꯫ ꯃꯗꯨꯅꯤ, ꯅꯨꯡꯉꯥꯏꯔꯕꯗꯤ ꯌꯥꯔꯦ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯂꯁꯅꯨ꯫ ꯑꯗꯣ ꯏꯃꯥ, ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ꯫ ꯗꯔꯕꯥꯔ ꯃꯦꯝꯕꯔꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯁꯤꯟꯅꯔꯝꯕ ꯂꯦꯡꯌꯥꯟ ꯑꯁꯦ ꯑꯩ ꯄꯤꯊꯣꯛꯅꯤꯡꯉꯤ, ꯀꯝꯗꯧꯒꯅꯤ? ꯀꯨꯃꯨ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯔꯧ ꯂꯩꯅ ꯄꯤꯔꯝꯕ ꯂꯦꯡꯌꯥꯟꯗꯤ ꯃꯔꯧ ꯂꯩꯅ ꯍꯟꯒꯗꯧꯕꯅꯤ ꯏꯕꯦꯝꯃ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯆꯅꯨ ꯋꯥꯈꯜ ꯈꯜꯂꯤ, ꯀꯔꯤ ꯍꯥꯏꯅ ꯍꯟꯒꯅꯤ? ꯃꯊꯪꯒꯤ ꯑꯌꯨꯛꯇꯤ ꯉꯥꯟꯕ ꯐꯝꯐꯝ ꯈꯪꯗꯦ, ꯁꯨꯅꯤꯜ ꯂꯥꯛꯇꯨꯅ ꯂꯥꯜ ꯇꯧꯔꯔꯦ꯫ ꯌꯥꯝꯅ ꯐꯤꯡꯅ ꯁꯥꯎꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯕꯗꯥꯏ, ꯑꯗꯨꯒ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯍꯟꯗꯨꯅ ꯃꯔꯩꯔꯝꯕ, ꯃꯗꯣ ꯚꯗ꯭ꯔꯂꯣꯛ ꯑꯃꯗ ꯌꯥꯎꯗꯧꯕ ꯒꯨꯟ ꯅꯠꯇꯦ ꯉꯥꯟꯕ꯫ ꯍꯥꯏꯅꯈꯤꯕ ꯕꯥꯠ ꯉꯥꯛꯇꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯂꯥꯏꯊꯣꯛꯂꯤꯕꯣ? ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯃꯔꯣ? ꯇꯞꯊꯔꯣꯏ, ꯑꯩꯅꯗꯤ ꯅꯪ ꯌꯥꯎꯔꯛꯂꯤ ꯍꯥꯏꯗꯅ ꯂꯥꯡꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯆꯪꯕ ꯐꯥꯎ ꯆꯪꯂꯛꯇꯔꯦ꯫ ꯑꯩꯕꯨ ꯁꯦꯡꯅ ꯄꯔꯤꯆय ꯄꯤꯈ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯆꯝꯅꯒꯤ ꯃꯔꯨꯞꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯂꯨꯅ ꯁꯤꯟꯅꯕ ꯋꯥꯗ ꯑꯩꯅ ꯍꯤꯛꯇꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯐꯖꯕ ꯋꯥꯠꯂꯤ ꯃꯔꯨꯞ꯫ ꯐꯔꯦꯁꯦ, ꯅꯪ ꯁꯥꯎꯔꯅꯨ, ꯑꯩ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯆꯪꯂꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯇꯉꯥꯏ ꯐꯗꯕ ꯀꯔꯤ? ꯅꯪꯅ ꯑꯩꯕꯨ ꯎꯇꯥꯞ ꯇꯧꯔꯤꯕꯗꯣ ꯐꯕ ꯀꯥꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯤꯒꯦ, ꯍꯧꯖꯤꯛ ꯂꯤꯕꯗ ꯋꯥꯔꯤꯒꯤ ꯔꯣꯁ ꯂꯧꯐꯝ ꯈꯪꯂꯔꯣꯏ꯫ ꯀꯌꯥ ꯅꯨꯡꯉꯥꯏꯔꯕ ꯚꯥꯞ ꯑꯃꯗ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯅꯣ! ꯖꯒꯠ ꯑꯁꯤꯗ ꯅꯪꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯂꯤꯕ ꯄꯨꯔꯨꯁ ꯖꯥꯇꯤ ꯄꯨꯝꯅꯃꯛꯅ ꯅꯪꯕꯨ ꯀꯜꯂꯛꯅꯕ ꯇꯥꯔꯦ꯫ ꯏꯍꯦ ꯁꯨꯅꯤꯜ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯈ꯭ꯔꯦꯗ꯫ ꯁꯨꯅꯤꯜ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯔꯛꯏ, ꯁꯨꯛꯂꯝꯕ ꯄꯤꯁꯨꯝ ꯍꯟꯗꯣꯛꯅꯔꯛꯏ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯤꯟꯗꯥ ꯇꯧꯔꯝꯕ ꯄꯨꯝꯕ ꯀꯣꯛꯍꯟꯈ꯭ꯔꯦ ꯋꯥꯔꯤ ꯂꯤꯔꯣ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯨꯅꯤꯜꯒꯤ ꯃꯑꯣꯡꯗꯨꯗ ꯚꯥꯞ ꯇꯥꯔꯗꯨꯅ ꯉꯥꯟꯕꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯕꯤ ꯋꯔdsworthꯀꯤ ꯀꯕꯤꯇꯥꯗ A violet by a mossy stone, half hidden from the eye, fair as a star, when only one is shining in the sky ꯍꯥꯏꯕꯗꯣ, ꯂꯨꯁꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯗꯤ ꯉꯔꯥꯡ ꯊꯦꯡꯅꯔꯨꯔꯦ꯫ ꯚꯥꯂꯣꯍꯦ, ꯃꯈꯥ ꯇꯥꯎ ꯃꯔꯨꯞ꯫ ꯏꯁꯪ ꯀꯥꯔꯕ ꯅꯨꯡꯗꯨꯝ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯇꯪꯈꯥꯏ ꯇꯃꯛ ꯎꯍꯟꯗꯨꯅ ꯅꯥꯔꯛꯇ ꯁꯥꯠꯄꯤ ꯁꯤꯡꯌꯦꯜ ꯑꯗꯨꯒꯤ ꯐꯖꯕꯗꯤ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯊꯣꯛꯄ ꯊꯋꯥꯟꯒꯨꯝꯕꯅꯤ ꯍꯥꯏꯔꯤꯗ꯭ꯔꯗꯣ꯫ ꯃꯗꯨꯃꯛ ꯉꯔꯥꯡ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯀꯨꯟꯖꯔꯥꯁ ꯂꯣꯏꯕ ꯃꯇꯥꯡꯗꯨꯗ ꯊꯦꯡꯅꯈ꯭ꯔꯦ, ꯎꯈ꯭ꯔꯦ꯫ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯁꯨ ꯃꯥꯏꯊꯤꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ꯫ ꯇꯥꯕꯇꯪꯇ ꯅꯤꯡꯊꯤꯔꯦ ꯃꯔꯨꯞ꯫ ꯃꯝꯂꯤ ꯃꯝꯂꯤꯕ ꯊꯥꯎꯃꯩ ꯃꯩꯉꯥꯜꯒ ꯎꯈꯤꯕ ꯄ꯭ꯔꯇꯤꯃꯨꯔꯇꯤ ꯑꯗꯨꯗꯤ ꯅꯤꯁꯥ ꯆꯦꯟꯕ ꯑꯃ꯭ꯔꯤꯇꯒꯨꯝꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯒꯨꯝꯕ ꯑꯃ꯭ꯔꯤꯇ ꯅꯪ ꯊꯛꯂꯨꯔꯦ? ꯉꯥꯟꯕ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯨꯅꯤꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯕꯕꯨ ꯋꯥꯔꯤ ꯂꯤꯍꯜꯂꯤ꯫ ꯖꯒꯣꯏ ꯂꯣꯏꯁꯤꯟꯕꯗ ꯆꯪꯂꯛꯇꯦ ꯍꯥꯏꯕꯒꯤ ꯑꯁꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯉꯥꯟꯕꯒꯤ ꯅꯤꯁꯥꯒꯨꯝꯂꯕ ꯃꯤꯇ꯭ꯔꯪ ꯃꯥꯟꯕ ꯋꯥꯔꯤꯗꯨꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯕꯤꯖꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯗꯨꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯂꯝꯕꯦꯜꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯎꯔꯤꯄꯣꯛꯇꯒꯤ ꯅꯥꯎꯔꯦꯝꯊꯣꯡ ꯂꯣꯝꯗ ꯂꯥꯛꯇꯨꯅ ꯎꯄꯥꯛꯊꯣꯡ ꯂꯥꯟꯁꯤꯜꯂꯒ ꯃꯌꯨꯝ ꯍꯟꯗꯧꯔꯤꯕꯅꯤ꯫ ꯕꯤꯗ꯭ꯌꯥꯂꯩꯗꯒꯤ ꯈꯔ ꯈꯖꯤꯛ ꯂꯥꯞꯊꯣꯔꯛꯄꯗ ꯆꯅꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯈꯔꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ, ꯑꯥꯗ ꯂꯥꯛꯂꯦ ꯕꯤꯖꯦ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ꯫ ꯕꯤꯖꯦ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯆꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯉꯤ꯫
Chanu lembisu Bijeda mikup khara yenglamlaga kaurai. Ibungo, kari takpigadabano? Nahagay bukhangbra. Bije makok nomi. Amukta udri, nahagdi ay bukhangbra. Chanu makok nomladuna khumi. Khangi, meeting numita hakchang nungaite haina aikhoida laikatnabado. Bije mamit lauthokladuna. Nakhoigi yum oire. Mane, ado, ichewa haigi nang yagadra. Bije, Chanu lembida chingnana, mamit anido pairap yengladuna. Laikat na khibagi mamal niga daurira. Chanu nokthorai. Oi, mamal nige, soidana piyo. Aidi sel paiba mi natte. Nang napidaba yade hairabadi Dr. Babudagi lauba tabane. Aidi sel su thokte. Chanu amukka hena noklai. Noklibado taptharaduna hairai. Sel nati amani. Wado haina tungda ngasai makai lotliba soldo puthorakduna Bije gi lairi khawda hapchinkre. Bije ngakna. Karino haplibado? Lengyani. Dr. Babuda sinabiyo. Atayda haiba yade, mangonda khak haidawni. Bije, matin kut yotharaduna. Adu oiba taradi sel pidrabasu yaraba. Yare, selgi mahutni. Bije prap chenkre, lao lauduna chenki. Ilai na, pibige. Chanu nokmi, mathanta lambel nakalda leptuna laihawi. Marau laina piramba lengyan, marau laina hankrabara. Nujagi karamba maya thuptuna hapkriba.